2021-22 ꯒꯤ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟ ꯑꯁꯤꯒꯤ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝ ꯊꯥꯕ ꯍꯧꯖꯔꯒꯅꯤ 2019ꯗ ꯀꯣꯁꯦꯝꯅ ꯂꯧꯕ ꯑꯦꯛꯖꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯔꯤꯁꯨꯕ ꯑꯃꯗꯤ ꯀꯨꯟꯁꯨꯕ ꯄꯣꯖꯤꯁꯟ ꯂꯧꯕꯒ ꯂꯣꯏꯅꯅ ꯁꯕꯖꯦꯛ ꯇꯣꯄꯔ 3 ꯂꯣꯏꯅꯅ ꯏꯟꯁꯄꯥꯌꯔ ꯑꯦꯋꯥꯔꯗ 32 ꯐꯪꯈꯤ 2020ꯗ ꯃꯍꯩꯔꯣꯏ 238 ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯃꯉꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯕꯖꯦꯛ ꯇꯣꯄꯔ 100% ꯄꯥꯁ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯔꯦꯀꯣꯔꯗ ꯊꯝꯈꯤ ꯆꯍꯤ ꯀꯌꯥ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥ ꯀꯌꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯆꯥꯡ ꯅꯥꯏꯅ ꯋꯤꯛꯂꯤ ꯇꯦꯁꯠ ꯇꯥꯔꯝ ꯇꯦꯁꯠ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯦꯛꯖꯥꯝꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯦꯇꯦꯟꯗꯦꯟꯁ ꯂꯧꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯂꯣꯏꯅꯅ ꯃꯦꯔꯤꯠ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯀꯌꯥꯁꯨ ꯂꯦꯞꯇꯅ ꯄꯤꯔꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯍꯣꯁꯇꯦꯜ ꯑꯀꯛꯅꯕ ꯁꯤꯠꯇ ꯊꯝꯂꯤ ꯃꯦꯗꯤꯀꯦꯜ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯅꯅꯕꯒꯤꯗꯃꯛ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯆꯤꯡ ꯀ꯭ꯂꯥꯁꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯅꯤ ꯂꯣꯏꯅꯅ ꯀ꯭ꯂꯥꯁ 11 ꯁꯥꯏꯟꯁ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 15 2021ꯗꯒꯤ ꯊꯥꯕ ꯍꯧꯖꯔꯒꯅꯤ ꯂꯣꯏꯅꯅ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝ ꯊꯥꯖꯤꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠꯀꯤ ꯇꯥꯡ 9 2021 ꯑꯀꯛꯅꯕ ꯁꯤꯠ ꯃꯁꯤꯡꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯑꯣꯐꯤꯁ ꯑꯋꯥꯔꯗ ꯂꯥꯛꯄꯤꯔꯒ ꯈꯪꯕꯤꯔꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯋꯦꯕꯁꯥꯏꯠ www.newera.thobal.com ꯗꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕ ꯌꯥꯒꯅꯤ ꯂꯣꯏꯅꯅ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯒꯅꯤ तानिंग ताहुरो ताहुगब ताहुरो खंगौगब खंगौरो ngai hak nungai thusi SMS isai program Diamond FM radio ꯊꯧꯔꯝꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯊꯝꯖꯔꯤ ꯑꯗꯣꯝꯅ SMS ꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯄ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩꯁꯤꯡ ꯑꯃꯗꯤ ꯀ꯭ꯋꯤꯖꯀꯤ ꯈꯨꯗꯣꯜ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯤꯡꯁꯤꯡꯖꯒꯦ 7630944377 ꯑꯃꯨꯛꯀ ꯍꯟꯅ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯣꯅꯤꯀꯥ ꯊꯣꯛꯆꯣꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯑꯅꯝꯕꯝ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯆꯦ ꯃꯣꯅꯤꯀꯥ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯍꯧꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯗꯣꯝꯅ SMS ꯒꯤ ꯈꯨꯠꯊꯥꯡꯗ ꯇꯥꯕꯤꯅꯤꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯃꯗꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ ꯂꯧꯈꯠꯆꯒꯦ ꯃꯣꯅꯤꯀꯥ ꯉꯁꯤꯒꯤ ꯑꯍꯥꯟꯕ SMS ꯊꯥꯕꯤꯔꯛꯂꯤꯕ SMS ꯇ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯂꯥꯂꯤꯕꯗꯤ ꯑꯩꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗꯒꯤ ꯏꯁꯩ ꯑꯃꯈꯛ ꯈꯟꯕꯤꯔꯛꯑꯦ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯁꯨꯝꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩ ꯑꯁꯤ ꯈꯟꯕꯤꯔꯦ ꯏꯁꯩꯁꯤꯒꯤ ꯁꯩꯁꯛꯄꯤ ꯄꯨꯁꯄꯥꯔꯥꯅꯤ ꯑꯗꯨꯒ ꯏꯁꯩꯁꯤꯕꯨ ꯇꯥꯖꯅꯤꯡꯉꯦ ꯍꯥꯏꯅ ꯈꯟꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯤ ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ ꯕꯤꯃꯣꯜ ꯃꯍꯥꯛꯅ ꯈꯟꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯇꯥꯕꯤꯅꯤꯡꯕꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯇꯥꯕꯤꯅꯤꯡꯕꯁꯤꯡꯗꯤ ꯄ꯭ꯔꯦꯃꯥꯕꯇꯤ ꯂꯥꯏꯖꯥ ꯁꯔꯤꯇꯥ ꯑꯃꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯏꯁꯟ ꯂꯧꯈꯠꯁꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯍꯥꯟꯕ ꯋꯥꯍꯪ ꯂꯧꯈꯠꯆꯔꯤ ꯋꯥꯔꯜ ꯔꯤꯐ꯭ꯌꯨꯖꯤ ꯗꯦ ꯑꯁꯤ ꯀꯔꯝꯕ ꯊꯥꯒꯤ ꯀꯔꯝꯕ ꯇꯥꯔꯤꯛꯇ ꯄꯥꯡꯊꯣꯛꯄꯒꯦ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯋꯥꯔꯜ ꯔꯤꯐ꯭ꯌꯨꯖꯤ ꯗꯦ ꯑꯁꯤ ꯀꯔꯝꯕ ꯊꯥꯒꯤ ꯀꯔꯝꯕ ꯇꯥꯔꯤꯛꯇ ꯄꯥꯡꯊꯣꯛꯄꯒꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯣꯝꯅ 7630-944-377ꯗ SMS ꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯗꯤ ꯏꯆꯦ ꯃꯣꯅꯤꯀꯥ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯏꯁꯩ ꯑꯁꯤ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯣꯖꯤꯠ ꯀꯨꯃꯥꯔꯒꯤ ꯃꯌꯦꯛꯇ ꯑꯅꯟ ꯁꯂꯥꯏꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯈꯨꯗꯣꯜꯒꯤ ꯑꯍꯥꯟꯕꯗ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯁꯤ
खंदना ओदना तलैरे नुशी बनंगी शातंदो नुशी बनंगी शातंदो ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯋꯥꯔꯜ ꯔꯤꯐ꯭ꯌꯨꯖꯤ ꯗꯦ ꯑꯁꯤ ꯀꯔꯝꯕ ꯊꯥꯒꯤ ꯀꯔꯝꯕ ꯇꯥꯔꯤꯛꯇ ꯄꯥꯡꯊꯣꯛꯄꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯖꯨꯟꯒꯤ ꯇꯥꯔꯤꯛ 10 ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯋꯥꯔꯜ ꯔꯤꯐ꯭ꯌꯨꯖꯤ ꯗꯦ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯖꯨꯟꯒꯤ ꯇꯥꯡ 10 ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯋꯥꯔꯜ ꯔꯤꯐ꯭ꯌꯨꯖꯤ ꯗꯦ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯀꯅꯥ ꯀꯅꯥꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯅꯤꯡꯊꯦꯝ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯊꯥꯒꯠꯆꯔꯤ꯫ ꯀꯣꯡꯄꯥꯜꯗꯒꯤ ꯄꯨꯅꯦꯁꯣꯔꯤ
Babina Kairaktagi, Sajida, Sangha Infomdagi, Achimbupakum Bibirakpa, Sonali, Salungfomdagi, Tespurdagi Bim, Haibami Singasina Sigi, Ahan Boina, Hanziki Bohang Sigi, Achimbupakum Bibirakrabami Sing Nitagasari, Taramasida, Saria Birakpa, Matangi Ishay Lokat Bio. Lokhotjage Matangi Sayasi. Akhunbata Khelai Hariba film Sidagi, Kanbirak by Saini, Anisha Bona Lokhotjari by Sayasi. Ezi Amadi Pusparani Puna Sagminariba, Isay Amaka Kanbiri. Masing Tingam Dana High Crease Sumas Hellway say Sibutazaning Hyduna Kanbiragliba Mioidi. Helena Sandang Senba Maring, Hariba Mioesina Kanbiri. Adodi Monica Nasigani Super Question Lokat Bio. Hoi hoi, aduga Anishu the Lakot Pariba Ise Sisian Fazavisene, Masing Tingum the High Crevasse, and Yanan Fazavisene, Hoi hoi hoi. Lokat Bio. Ise Sigalunana, Nasigi, Anishu Boahang Lokuchari, Kritan dance asi Karamba state ki dance no. Wahang asi Amuktang Hadanishinjage, Kritan dance Hariba asi Indiagi Karamba state ki dance no. Hangjari Bohang Asigi Jumbopa Kumadomna. 7630 944 377 da SMS ki khutangda bibiraknabasu ningsingjari. Matangi Isay Kudoljage Isayasi Ezi Amadi Pusparani Puna Sakminari by Saini. Kaidem Imogi Mekta Tony Ehevamna Tawai Happy by Say Makagni Kudol Tamjari Taminasi. Masing tingamda hai krabasu Masing tingamda taningi Amutanga hayune nungshina Aidi nang bunungshi Aidi nang bunungshi Lamang narurava ay punsi Nanggi nungshi wahisina May ragong oire ay gidi Aidi nang bunungshi Ay sunang bunong siya Wahai masing kanda leirabasu Say sagli shing thopna simlabasu Pakshiluyade aigi laying shida Nangna pamjaba wahai sinatana Arin bani ahing lai rin bigin ausun Arin bani kokil gi khoi thum la khonje Umna magmai thiba ngaktani Nangi khoi thum la ba wahi sidra Aidi nang bunungshi Ay sunang bunong siye
ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯐꯥ ꯇꯥꯔꯒ ꯂꯣꯏꯖꯒꯦ ꯋꯥꯍꯩꯗꯣ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯀ꯭ꯔꯤꯇꯥꯟ ꯗꯥꯟꯁ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯁ꯭ꯇꯦꯠꯀꯤ ꯗꯥꯟꯁꯅꯣ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯋꯦꯁ ꯕꯦꯡꯒꯜ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯋꯦꯁ ꯕꯦꯡꯒꯜ꯫ ꯀꯅꯥꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯖꯤꯕꯟ ꯈꯦꯇ꯭ꯔꯤ ꯀꯛꯆꯤꯡꯗꯒꯤ, ꯀꯥꯡꯁꯨ ꯈꯨꯜꯗꯒꯤ TSLR ꯆꯤꯔꯨ, ꯔꯟꯖꯟ ꯄꯥꯡꯉꯕꯝ ꯊꯧꯕꯥꯜ ꯍꯥꯎꯈꯗꯒꯤ, ꯏꯐꯥꯜ ꯁꯨꯜꯇꯥꯟ, ꯔꯥꯍꯨꯜ ꯅꯥꯎꯔꯦꯝ ꯈꯥꯡꯉꯕꯣꯛꯇꯒꯤ, ꯋꯦꯁ ꯕꯦꯡꯒꯣꯜ ꯍꯥꯏꯕꯤꯔꯛꯄ ꯇꯦꯖꯄꯨꯔꯗꯒꯤ ꯚꯤꯝ, ꯑꯟꯖꯂꯤꯅꯥ ꯋꯥꯏꯈꯣꯝ, ꯑꯆꯧꯕ ꯋꯥꯏꯈꯣꯝ, ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯣꯏꯕꯝ, ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯅꯤꯁꯨꯕꯗ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯊꯥꯒꯠꯆꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ꯫ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯏꯁꯩ ꯑꯁꯤ ꯃꯩꯆꯥꯛ ꯃꯩꯆꯥꯛ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗꯒꯤ ꯏꯁꯩ ꯑꯃꯈꯛ ꯈꯟꯕꯤꯔꯦ꯫ ꯈꯨꯟꯖꯣꯏ ꯀꯨꯃꯥꯔ ꯑꯃꯗꯤ ꯗꯦꯕꯂꯥꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕ ꯏꯁꯩ ꯑꯃꯈꯛ ꯈꯟꯕꯤꯔꯛꯑꯦ ꯃꯣꯅꯤꯀꯥ꯫ ꯑꯁꯨꯝꯅ ꯁꯩꯍꯧꯔꯤ ꯏꯁꯩ ꯑꯁꯤ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯑꯁꯨꯝꯅ ꯁꯩꯍꯧꯕ ꯏꯁꯩ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩꯁꯤ꯫ ꯏꯁꯩꯁꯤꯕꯨ ꯇꯥꯖꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯤ ꯁꯃꯥꯟꯗ ꯑꯣꯀ꯭ꯔꯝ ꯖꯃꯨ ꯀꯥꯁꯃꯤꯔꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯈꯟꯕꯤꯔꯛꯑꯦ ꯏꯁꯩꯁꯤ꯫ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯥꯎꯔꯕ ꯂꯝꯗꯝꯗꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ꯫ ꯇꯥꯕꯤꯅꯤꯡꯕꯁꯨ ꯍꯥꯞꯄꯤꯔꯛꯑꯦ꯫ ꯇꯥꯕꯤꯅꯤꯡꯕꯅ ꯂꯩꯅꯥ ꯑꯣꯏꯅꯥꯝ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯔꯥꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯒ ꯗꯦꯗꯤꯀꯦꯠꯁꯨ ꯇꯧꯕꯤꯔꯛꯑꯦ꯫ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯎꯇꯥ ꯐꯦꯃꯤꯂꯤꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯔꯤꯕ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯏꯁꯩꯁꯤ ꯂꯧꯈꯠꯆꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯗꯣꯝꯒꯤ ꯀꯣꯏꯁꯟ ꯂꯧꯈꯠꯄꯤꯌꯨ꯫ ꯍꯣꯏ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯆꯔꯤ꯫ ꯇꯣꯛꯁꯤꯀꯣꯂꯣꯖꯤ ꯑꯁꯤ ꯀꯔꯝꯕ ꯍꯤꯔꯝꯗ ꯅꯩꯅꯕꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯇꯣꯛꯁꯤꯀꯣꯂꯣꯖꯤ ꯑꯁꯤ ꯀꯔꯝꯕ ꯍꯤꯔꯝꯗ ꯅꯩꯅꯕꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯣꯝꯅ 7630-944-377ꯗ SMS ꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯕꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯏꯁꯩ ꯑꯁꯤ ꯔꯥꯖꯃꯅꯤꯒꯤ ꯃꯌꯦꯛꯇ ꯑꯦꯟ ꯄꯍꯥꯔꯤꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯁꯩ ꯑꯃꯈꯛꯅꯤ꯫ ꯈꯨꯟꯖꯣꯏ ꯀꯨꯃꯥꯔ ꯑꯃꯗꯤ ꯗꯦꯕꯂꯥꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯇꯥꯃꯤꯟꯅꯁꯤ꯫ कुईरे मपाऊ तादब मागी चिठी थाखी पाउखुम दे फंदे कुईरे मपाऊ तादब मागी चिठी थाखी पाउखुम दे फंदे खांफम खंद्रे मीरम सीदा ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ
su toina urami awaba samonda laglami Karibu thoglam gaba tinga jai karam na lelam gaba mi pai jai siklagi punsi oi ram lama singlo lana pai ram gani nungsi singlo ninja ranga awaba thonga gani kuire mapau kadaba magi Laglo gaba nanggu nungsiba Hong lagi aron ba may chakse समुद्रगी तोरबान खुदिंगा खुसम न चमिन्नसी अमुतम awanuai wari saminna ugling ipaw tamlage pena Umon kaya urat inang Idol parang pawari kuire mapaw tadaba magi jithi thaki paw khundi phangde khang pham khangdre niram sida laita pham khangdre paw khum ngai bada kuire mapaw tadaba magi kuire mapaw tadaba magi Hangjakiba wahang toxicology asi karamba hiramda nainabage wahang asi amutang hanin singjage toxicology asi karamba hiramda nainabage wahang asi achimbo pakhom study of poison habadi khoya hugi maramda posak amada karamba fataba hu yawbage habado adogi hiramda nainaba aduba khoina toxicology harga khangai hangjakiba wahang asigi achimbo pakhom kana kana na chumna bibire habado mayam puna mu khangminasi Lokot piyo. Achimbo pakhom pibirakpa Bondas Maitei Tenthadagi Bidyarani achimbo pakhom pibirakpa Terspurdagi Bim achimbo pakhom pibirai thagachari Khoinumandagi Ichan achimbo pakhom pibirakpa thagachari thoramasida sarya birakpa Ranjan Pangabam Kangsuk Khuldagi TS Alachiru Harish Kumar Kuntrakpam Token Laishram Angelina Waikhom Bawai Shamram dagi Roni Bala Premita Waikhom Achobo Waikhom Rahul Chumbo Waikhom Bibirakpa Haiba Missing Sina Hangjaki Bohang Siki Chumbo Waikhom Bibirak Kraba Missing Thagachari Mathangi Isai Lohot Piyo Lokot jege mathangi isai. Mathangi isai si Mr. Lakhi Pyari hariba film sidagi isai ama khanbire. Sadanda amadi Sarita Girls Mirani puna sakminariba isai yamna phajakraba isai amani khanbire Gilbert Monica. Siroi singsang thatpiramu asuma sehuba isai si khanbire. Isai sibu tajaninge haiduna khanbiragliba miyoidi Jarang pat mamang lekai dagi Sam Kesor hariba miyoy sina khanbire aduga tabiningu so hapire tabiningba miyoy singdi lokotjage Brikam Monica Sabi Roma Subon
काउबा हारिबा म्यूजिक असी इसे सिगी ताबिनिंग बमियोनी हाइदन हापिरे अदुदी मथंगी क्वेश्चन लोखत पियु मोनिका इसे गलोना मथंगी वहांग लोकुचरी हौजिक सथरिबा 2020 टोक्यो ओलंपिक गेम्स ता इंडिया की अहान मेडल एकाउंट हांकिबा सानोरे अदु कनानो वहांग असी अमुक्तंग हरन निसिंजगे हौजिक सथरिबा 2020 टोक्यो ओलंपिक गेम्स ता इंडिया की अहान मेडल हांकिबा सानोरे अदु कनानो वहांग असिगी अचिंबो पाकुम अदोमना 7630944377 दा SMS की खुदांगदा पिबिरकनबसु निसिंजरी इसे लोखत जगे होमेन दिवाई की मयकता जी सुरचंद्र शर्मना थवाई हापिरबे इसेनी सदानदा मदी सरिता गर्समीर अनि पुनः सकमिनरिबे इसे असुमना सेहुई सिरोई सिंगसांग थदबिरनु नंगना असुमना सेहुबे इसे खुदोल तमजरी तामिनसे Siroi chingsang thapiramu nangna aigi chanavigi mai kai khuding ho ho si malangba nangna tambiko kairava thamoi gi paudam se Inglaba malang na puraglo Nungon ba nung shima paudo Nujagi na padatam laro thamoi khang namre nungsiba na naure oh 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 siroi Nushi lambida thapiranu chingsha Pamu satam do yeng jagi pen ho 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 siroi wanglava chingdo daletuna sakliva isai satavara Nungshima isai gi khonthang na Nilare jingshang na pongse Sunghatle ningol gi pukning se leita dare pukning lantak nare thamoi oh 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 siroi siroi chingsang thapiramu nangna aigi chanabigi mai kai khuding oh 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 siroi Nungshi lambida thapiranu chingsha Pamu satam do yeng jagi pen ho 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 siroi
ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯪꯖꯈꯤꯕ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ 2020 ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁꯇ ꯏꯟꯗꯤꯌꯥꯒꯤ ꯃꯦꯗꯜ ꯇꯦꯂꯤꯗ ꯑꯍꯥꯟꯕ ꯏꯀꯥꯎ ꯍꯥꯟꯈꯤꯕ ꯁꯥꯟꯅꯔꯣꯏ ꯑꯗꯨ ꯀꯅꯥꯅꯣ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ, ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨ꯫ ꯑꯗꯨꯒ ꯏꯁꯦ ꯃꯌꯥꯝꯅ ꯁꯦꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕꯤ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯇꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯦꯗꯜ ꯇꯦꯂꯤ ꯑꯦꯀ꯭ꯋꯥꯟ ꯑꯃ ꯍꯥꯞꯆꯤꯟꯕꯤꯕ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤꯕ, ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯕꯤꯔꯝꯂꯒꯅꯤꯀꯣ꯫ ꯑꯆꯨꯝꯕꯅꯤ ꯑꯆꯨꯝꯕꯅꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯗꯤ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯀꯅꯥ ꯀꯅꯥꯅ ꯆꯨꯝꯅ ꯄꯤꯕꯤꯔꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯣꯅꯤꯀꯥ ꯂꯧꯈꯠꯄꯤꯌꯨ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯔꯟꯖꯟ ꯄꯥꯡꯉꯕꯝ ꯊꯧꯋꯥꯜ ꯍꯥꯞꯈꯗꯒꯤ, ꯕꯕꯤꯅꯥ ꯀꯩꯔꯛꯇꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯑꯦꯟꯖꯦꯂꯤꯅꯥ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯃꯅꯤ ꯀꯛꯆꯤꯡꯗꯒꯤ ꯕꯣꯏꯕꯣꯏ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯜ ꯀꯂꯤꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯅꯤꯡꯊꯧꯖꯝ ꯇꯥꯏꯕꯪꯉꯥꯟꯕ ꯅꯤꯡꯊꯧꯖꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯇꯦꯖꯄꯨꯔꯗꯒꯤ ꯚꯤꯝ, ꯈꯥꯡꯉꯕꯣꯛꯇꯒꯤ ꯅꯤꯃꯥꯏ, ꯔꯥꯍꯨꯜ ꯈꯥꯡꯉꯕꯣꯛꯇꯒꯤ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯍꯥꯏꯕꯤꯔꯛꯄ, ꯄ꯭ꯔꯤꯌꯥ ꯁꯤꯜꯕꯤꯌꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ꯫ ꯔꯤꯐꯥ ꯁꯨꯜꯇꯥꯟ, ꯔꯣꯕꯤꯟꯁꯟ ꯃꯥꯏꯕꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯔꯣꯕꯤꯟꯁꯟ ꯁꯣꯏꯕꯝ ꯂꯈꯅꯧꯗꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯊꯥꯕꯂꯕ ꯂꯝꯗꯝꯗꯒꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ, ꯀꯥꯡꯁꯨꯈꯨꯜꯗꯒꯤ TH ꯑꯂꯜ ꯆꯤꯔꯨ, ꯇꯦꯟꯊꯥꯗꯒꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯂꯁꯤ ꯃꯣꯅꯤꯀꯥ꯫ ꯃꯊꯪꯒꯤ ꯏꯁꯩ ꯑꯁꯤ ꯔꯤꯄꯣꯔꯇꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯗꯒꯤ ꯔꯣꯁꯤꯕꯤꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯃꯈꯛꯅꯤ, ꯍꯌꯦꯡꯅꯤꯀꯣ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯁꯨꯝꯅ ꯁꯩꯍꯧꯕ ꯏꯁꯩ ꯑꯁꯤ ꯈꯟꯕꯤꯔꯛꯏ꯫ ꯏꯁꯩꯁꯤꯕꯨ ꯇꯥꯖꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯤ ꯀꯦ ꯌꯥꯏꯈꯣꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯏꯁꯩ ꯑꯁꯤ ꯇꯥꯖꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯏ꯫ ꯑꯗꯨꯗꯤ ꯃꯣꯅꯤꯀꯥ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯄꯤꯌꯨ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯆꯔꯤ꯫ ꯑꯟꯍꯦꯄꯤ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯅꯥꯅ ꯏꯕꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ, ꯑꯟꯍꯦꯄꯤ ꯏꯟꯗꯤꯌా ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯅꯥꯅ ꯏꯕꯒꯦ? ꯍꯪꯖꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯣꯝꯅ 7630-944-377ꯗ SMS ꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯕꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯏꯁꯩ ꯑꯁꯤ ꯀꯦꯃꯣꯒꯤ ꯃꯌꯦꯛꯇ ꯇꯣꯝꯕ ꯊꯥꯡꯖꯝ ꯑꯃꯗꯤ ꯑꯣꯒꯤꯠ ꯑꯅꯤꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯁꯩ ꯑꯃꯈꯛꯅꯤ, ꯔꯣꯁꯤꯕꯤꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯍꯌꯦꯡꯅꯤꯀꯣ ꯊꯥꯅꯈꯤꯕ ꯃꯇꯝ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ hayengni ko thana khiba matam wana lendauri da ahingse hayengni ko thana khiba matam wana lendauri da ahingse loi banaiba ngasi se khomkhom lengki dare ngasi di loi banaiba ngasi se khomkhom lengki dare ngasi di hayengni ko thana khiba matam wana lendauri da ahingse Wishin batangaire imitse maning tam khare wa khale Wishin batangaire imitse
ꯁꯦ ꯃꯣꯅꯤꯀꯥ ꯏꯁꯩꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯆꯨꯝꯕꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯃꯣꯅꯤꯀꯥ ꯑꯩꯈꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯀꯅꯥꯅ ꯄꯤꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯅꯣ ꯍꯣꯏ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯟꯍꯦꯄꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯅꯥꯅ ꯏꯕꯒꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯂꯥꯂꯥ ꯔꯥꯖꯄꯠ ꯔꯥꯏ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯂꯥꯂꯥ ꯔꯥꯖꯄꯠ ꯔꯥꯏ ꯀꯅꯥꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯁꯤ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯗꯅꯣꯕꯤ ꯀꯥꯡꯁꯨꯈꯨꯜꯗꯒꯤ ꯇꯤ.ꯑꯦꯁ. ꯑꯂꯠꯆꯤꯔꯨ ꯖꯤꯕꯟ ꯈꯦꯇ꯭ꯔꯤ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯃꯉꯥꯂꯩꯃ ꯂꯝꯖꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯖꯦꯝꯁ ꯏꯔꯨꯡꯕꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯖꯤꯗꯥ ꯁꯍꯥꯅꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯕꯕꯤꯅꯥ ꯀꯩꯔꯛꯇꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯒ ꯃꯤꯡ ꯍꯥꯞꯄꯤꯔꯛꯇꯕ ꯃꯊꯪꯒꯤ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯃꯤꯡ ꯍꯥꯞꯄꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯈꯥꯡꯉꯕꯣꯛꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯏꯃꯣꯕ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯔꯟꯖꯟ ꯄꯥꯡꯉꯕꯝ ꯊꯧꯕꯥꯜ ꯍꯥꯎꯈꯗꯒꯤ ꯔꯤꯐꯥꯜ ꯁꯨꯜꯇꯥꯟ ꯇꯣꯀꯦꯜ ꯂꯥꯏꯁ꯭ꯔꯝ ꯇꯦꯖꯄꯨꯔꯗꯒꯤ ꯚꯤꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯀꯥꯁ ꯀꯃꯟꯊꯦꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯍꯩꯔꯣꯛꯇꯒꯤ ꯂꯨꯍꯦꯟ ꯎꯃꯥꯅꯟꯗ ꯁꯥꯄꯝ ꯆꯤꯡꯊꯥꯝꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯗꯥꯏꯃꯟꯁꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯀꯨꯟꯖꯕꯤꯍꯥꯔꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯤꯌꯥ ꯅꯣꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯊꯪꯗ ꯀꯔꯝꯕ ꯂꯤꯁꯅꯔꯅ ꯑꯃꯨꯛ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯂꯥꯎꯊꯣꯛꯄꯤꯔꯛꯎ ꯏꯁꯤ ꯂꯧꯈꯠꯆꯒꯦ ꯃꯣꯅꯤꯀꯥ ꯃꯊꯪꯒꯤ ꯈꯟꯕꯤꯔꯛꯂꯤꯕ ꯃꯦꯁꯦꯖ ꯅꯟꯗꯦꯁꯣꯔꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯏꯁꯩ ꯑꯃꯈꯛ ꯈꯟꯕꯤꯔꯛꯑꯦ ꯃꯣꯅꯤꯀꯥ ꯉꯁꯤꯁꯦ ꯅꯪꯒꯤ ꯃꯤꯁꯤ ꯈꯜꯂꯛꯀꯅꯨ ꯁꯨꯃ ꯁꯩꯍꯧꯕ ꯏꯁꯩꯁꯤ ꯈꯟꯕꯤꯔꯛꯑꯦ ꯍꯣꯏ ꯏꯁꯩ ꯑꯁꯤꯕꯨ ꯇꯥꯖꯅꯤꯡꯉꯦ ꯍꯥꯏꯅ ꯈꯟꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯤ ꯃꯣꯅꯤꯀꯥ ꯍꯥꯏꯕꯤꯔꯛꯑꯦ ꯌꯨꯝꯅꯥꯛꯇꯤ ꯍꯥꯏꯕꯤꯔꯛꯇꯦ ꯀꯋꯥꯗꯒꯤ ꯍꯥꯏꯕꯤꯔꯛꯑꯦ ꯃꯣꯅꯤꯀꯥ ꯉꯁꯤꯁꯦ ꯃꯣꯅꯤꯀꯥ ꯑꯅꯤ ꯊꯧꯔꯝ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯛꯁꯤꯗ ꯃꯣꯅꯤꯀꯥ ꯑꯃꯅ ꯑꯃꯨꯛ ꯏꯁꯩ ꯈꯟꯖꯟꯕꯤꯔꯛꯑꯦ ꯍꯣꯏ ꯏꯆꯦ ꯃꯣꯅꯤꯀꯥ ꯗꯕꯜꯗꯒꯤ ꯃꯣꯅꯤꯀꯥ ꯇ꯭ꯔꯤꯄꯜ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯇꯥꯕꯤꯔꯝꯂꯒꯗꯤ ꯏꯁꯩ ꯑꯗꯣꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯅꯟꯗꯦꯁꯣꯔꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯅꯪꯒꯤ ꯃꯤꯆꯤ ꯈꯜꯂꯛꯀꯅꯨ ꯃꯅꯣꯔꯟꯖꯟ ꯊꯣꯛꯁꯣꯡꯒꯤ ꯃꯌꯦꯛꯇ ꯏꯁꯩ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯏꯁꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯆꯔꯤ ꯃꯅꯤꯄꯨꯔꯤ ꯅꯣꯕꯦꯜ ꯈꯨꯗꯣꯜ ꯑꯁꯤ ꯀꯅꯥꯅ ꯏꯕꯒꯦ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯃꯅꯤꯄꯨꯔꯤ ꯅꯣꯕꯦꯜ ꯈꯨꯗꯣꯜ ꯑꯁꯤ ꯀꯅꯥꯅ ꯏꯕꯒꯦ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯣꯝꯅ 7630-944-377ꯗ ꯄꯤꯕꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯅꯪꯒꯤ ꯃꯤꯁꯤ ꯈꯜꯂꯛꯀꯅꯨ ನಂಗಿ ಮಿಂಚಿ ಖತ್ಲಕ್ಕನು ವಾಖಲ್ ಈರಾಂಗ್ ಲಾಂಗಿನೆ ನಂಗಿ ಮಿಂಚಿ ಖತ್ಲಕ್ಕನು ವಾಖಲ್ ಈರಾಂಗ್ ಲಾಂಗಿನೆ ಲೋನಾ ಲೋನಾ ಈರಾಕನು ಥವೋಯ್ ಆಶೆ ಈರಾಂಗ್ ಹೌಯಿ ಚಿಂಬಾನ್ ಮೋಮೋ ನೋಗ್ಲಕ್ಕನು Ningon
Monica, isaisu phajaba mata minare adu Hoi. ngasi gi thorom SMS song amadi quiz gi aroiba question lokhat piyo. Hoi hei aduga ise aroiba question jo loko chadringe mangoina na mamang dhangje ki bo hang sigi achumba pa kom Achumba. kana kana na chumna pibire haibadu khangmina se mamang dhangje ki bo hang Manipuri Nobel kudol asi kanane ibage wahang sige chumba pa kom hijam guno pa kom asi amuktang kana ni singjage hijam guno kana kana na chumba pa kom pibire haibadu khangmina se ngan thoi chenu kaksing kuno umathel degi achumba pa kom pibirakpa Kangsu Koldegi TSLL Chiru Kheda Iring Bandegi Bavina Kairaktegi Sangmai Jingkunong Degi Sahinas Jamba Pahum Bibirakpa Kaksing Degi
ꯁꯤꯜꯕꯤꯌꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯕꯣꯕꯣ ꯍꯩꯔꯣꯛꯇꯒꯤ ꯂꯨꯍꯦꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯅꯤꯡꯊꯧꯖꯝ ꯗꯥꯏꯃꯟꯁꯟ ꯊꯥꯡꯒ ꯈꯨꯟꯖꯦꯝ ꯂꯩꯀꯥꯏꯗꯒꯤ ꯃꯅꯤ ꯀꯛꯆꯤꯡꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯖꯤꯗꯥ ꯁꯥꯍꯅꯤ ꯑꯟꯖꯂꯤꯅꯥ ꯋꯥꯏꯈꯣꯝ ꯔꯣꯕꯤꯟꯁꯟ ꯇꯤ.ꯑꯩꯆ. ꯃꯩꯇꯩ ꯑꯗꯨꯜ ꯀꯂꯤꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯪꯒꯥꯏꯌꯨꯝꯐꯝꯗꯒꯤ ꯃꯨꯛꯁꯀꯥꯅꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯇꯣꯀꯦ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟ ꯄꯥꯡꯉꯕꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯤꯍꯣꯝ ꯃꯨꯇꯨꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯈꯥꯁ ꯀꯃꯟꯊꯦꯝ ꯇꯥꯏꯕꯪꯉꯥꯟꯕ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯊꯝꯕꯥꯜꯅꯨ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯅꯤꯂꯀꯥꯟꯇ ꯎꯃꯥꯔꯥꯅꯤ ꯃꯌꯥꯡꯂꯥꯡꯕꯝ ꯇꯦꯖꯄꯨꯔꯗꯒꯤ ꯚꯤꯝ ꯒꯣꯄꯤꯟ ꯁꯦꯂꯨꯡꯐꯝꯗꯒꯤ ꯁꯥꯃꯨꯔꯧꯗꯒꯤ ꯔꯣꯁꯤꯕꯤꯅꯥ ꯔꯣꯖꯦꯁ ꯁꯦꯡꯃꯥꯏꯖꯤꯡꯗꯒꯤ ꯒꯨꯅꯥ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯗꯦꯁ ꯃꯥꯏꯕꯝ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ ꯂꯧꯈꯠꯆꯒꯦ ꯑꯔꯣꯏꯕ ꯏꯁꯩ ꯑꯁꯤ ꯍꯥꯃꯣꯝꯅꯕꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯑꯃꯈꯛ ꯈꯟꯕꯤꯔꯛꯏ ꯇꯥꯏꯕꯪ ꯋꯥꯈꯜꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯄꯨꯁꯄꯥ ꯉꯥꯛꯄꯤꯒꯅꯤ ꯃꯣꯅꯤꯀꯥ ꯍꯣꯏ ꯑꯗꯣ ꯃꯣꯅꯤꯀꯥ ꯏꯁꯩꯁꯤꯕꯨ ꯇꯥꯖꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯤ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗꯒꯤ ꯃꯥꯏꯅꯝ ꯑꯣꯡꯕꯤ ꯚꯥꯅꯨꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯁꯤ ꯏꯁꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯧꯈꯠꯆꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯏꯁꯟ ꯂꯧꯈꯠꯄꯤꯌꯨ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪ ꯂꯧꯈꯠꯆꯔꯤ ꯋꯥꯔꯜ ꯋꯥꯏꯗ ꯐꯟ ꯐꯣꯔ ꯅꯦꯆꯔ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯋꯥꯔꯜ ꯋꯥꯏꯗ ꯐꯟ ꯐꯣꯔ ꯅꯦꯆꯔ WWF ꯑꯁꯤ ꯀꯔꯝꯕ ꯆꯍꯤꯗ ꯂꯤꯡꯈꯠꯈꯤꯕꯒꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯣꯝꯅ 7630-944-377ꯗ SMS-ꯀꯤ ꯈꯨꯠꯊꯥꯡꯗ ꯄꯤꯕꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯂꯧꯈꯠꯆꯔꯤ ꯍꯥꯃꯣꯝꯅꯕꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯇꯥꯏꯕꯪ ꯋꯥꯈꯜ ꯃꯥꯡꯗ꯭ꯔꯤꯉꯩ ताइबंग वाखलना मांग्रिङै हक्चांगना मालेमदे तिन्द्रिङै हो ताइबंग वाखलना मांग्रिङै हक्चांगना मालेमदे तिन्द्रिङै थवाई लैरां लैनुंसी Madung kangduna maangringai Thawai leirang leinusi Madung kangduna maangringai Thai bang wakhalna maangringai Hakchang na malemda tindringai ताइबंग वाखलना मांग्रिङै Hamnung ki koi laun bina Palem shana pudringai Hamnung ki koi laun bina Palem shana pudringai Aigi aroi ba matamda Paudam lamge ko nusina pamda Aigi aroi ba
matamda paudam lamge ko nungsina kada tai bang wakhal na mangringai hakchang na malim de tindringai ho tai bang wakhal na mangringai nangbu kayada nungsiba aigi senglaba thamoyna nangbu kayada nungsiba aigi senglaba thamoyna piroi nai nai nusina kada piroi nai nai nusina kada tamlam ge aigi hamoi gi nusiba tamlam ge aigi hamoi gi nusiba tai bang wakhal na mangdingai hakchang na malim de tindringai ho tai bang wakhal na mangdringai hakchang na malim de tindringai thawai leirang leinungsi madung kangduna mangdringai hawai leirang leinusi madung kangduna mangringai tai bang wakhal na mangringai hakchang na malim de tindringai ho tai bang wakhal na mangringai ho Isay asi tahanjakibaga loinana ngasigi oinadi adomna SMS ki khutangda thabirakpa khanbirakpa isay ki khudol amadi quiz ki thoram loisinjare ado puspa khoina lokhotjakiba question ki achumba pakhum kanana pibirakpa ki haibudo amuk yengminakisi hoi ado ise monica se ise puspa ga tharom yam tongminadana ko ngasi tagatchari tharom masida chari abiragli bapunamak ngasigi aroibada hangjaki bawang World Wide Fund for Nature karamba chahida nikatke bagi ohang asi amuktang hana nishinjage World Wide Fund for Nature karamba chahida nikatke bagi ohang asigi achuba pakhum kumjal sing amaga chamapan humpu matoi haibadi 1961 da linkhatki kana kana na sing boba khum pibire haibadu khangminasi chumbo pakhum bibirakpa babina kairaktagi sajida sangayim phumdagi tespurdagi bim umarani mayambam chumbo pakhum bibirakpa luhen hairoktagi chumbo pakhum bibirai thagachari tokelaishram chumbo pakhum bibirakpa nilakanta gitchandra arambam kaine pura khongjindagi Ifal Sultan Kashmirdagi Shamananda Okram Thagachari Charuya Birakpa Thablo Balamdamdagi Puspa Thawaldagi Achumbo Pakhum Birakpa Thagachari mayam punang pu thorom se saruga birakpa Rahul Khangaboktagi Boyboy Shamramdagi
ꯁꯦꯡꯃꯥꯏꯖꯤꯡ ꯈꯨꯅꯧꯗꯒꯤ ꯄ꯭ꯔꯗꯦꯁ ꯃꯥꯏꯕꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯥꯃꯨꯔꯧꯗꯒꯤ ꯔꯣꯁꯤꯕꯤꯅꯥ ꯔꯟꯖꯟ ꯄꯥꯡꯉꯕꯝ ꯁꯉꯥꯏꯊꯦꯜꯗꯒꯤ ꯑꯛꯇꯔ ꯀꯥꯡꯆꯨꯈꯨꯜꯗꯒꯤ TSL ꯆꯤꯔꯨ ꯔꯣꯕꯤꯟꯁꯟ ꯒꯣꯕꯤꯟ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝꯗꯒꯤ ꯔꯣꯁꯤꯅꯥ ꯍꯥꯏꯕꯤꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯏꯅꯥꯛꯇꯣꯝꯕ ꯑꯟꯖꯂꯤꯅꯥ ꯋꯥꯏꯈꯣꯝ ꯖꯤꯕꯟ ꯈꯦꯇ꯭ꯔꯤ ꯁꯅꯤꯂꯧ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯃꯥꯔꯇꯤꯅꯥ ꯅꯤꯉꯣꯝꯕꯝ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯀꯥꯁꯀꯨꯃꯟ ꯊꯦꯝ ꯔꯤꯐꯜ ꯁꯨꯜꯇꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯗꯣ ꯃꯣꯅꯤꯀꯥ ꯄꯨꯁꯄꯥꯒꯩꯒ ꯊꯧꯔꯝꯁꯦ ꯁꯨꯝ ꯇꯧꯃꯤꯟꯅꯕꯅꯤꯅ ꯁꯤꯟꯁꯤꯗ ꯍꯦꯛꯇ ꯄꯟꯊꯣꯛꯈꯤꯕ ꯄꯨꯁꯄꯥꯅ ꯍꯣꯏ. ꯑꯗꯣ ꯃꯣꯅꯤꯀꯥꯒ ꯊꯧꯔꯝ ꯇꯧꯃꯤꯟꯅꯅ ꯑꯗꯨꯝ ꯄꯨꯁꯄꯥꯅ ꯍꯥꯏꯗꯣꯛꯈꯤ ꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯏꯁꯥ ꯍꯩꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯄꯟꯊꯣꯛꯆꯈꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃ ꯄꯤꯊꯣꯛꯆꯔꯒ ꯈꯜꯍꯟꯖꯔꯛꯈꯤꯕ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯧꯈꯠꯆꯔꯛꯄ ꯑꯗꯣꯝꯅ SMSꯀꯤ ꯈꯨꯠꯊꯥꯡꯗ ꯇꯥꯕꯤꯅꯤꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯃꯗꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯊꯧꯔꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯤꯡ ꯑꯁꯤꯗ ꯁꯟꯗꯣꯛꯆꯈꯤꯕ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯄꯨꯡꯖꯥ ꯑꯗꯨ ꯌꯧꯁꯤꯟꯖꯔꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯧꯕ ꯊꯧꯔꯝ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 91.2 ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯣꯅꯤꯀꯥ ꯊꯣꯛꯆꯣꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯑꯅꯥꯝꯕꯝ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤ